Arambai News Guwahati da Manipuri Pau tabiriba singbo ihan hanbamaktada Chingangbam Sujitarani na khurumjari hojing asigi samlappa mariba pau sing lobirase Laibaga asigi Home Minister Amit Shahage handaki Assam khongchadasina Guwahati gi Amingaon PWD IBSC Rajniti gi lalong yatpham olhankhre AGP gi Atul Bora Kesab Mahanta amasung Fanibhusan Chaudhuri tanatana UPPL gi President Pramod Boro sulaktuna Amit Shahaga unakhe BJP gi Chanakyani hainariba Amit Shahaga ngarang ahing pung 13 fawba core committee gi mifam phamki mifam asigi matung ex MP Rajen Gohaina Amit Shaha mag bihu matung haibadi January 19 da Assam da amuk laklaba yai hairakhi asumna Amit Shahana state asigi BJP luchingba amasung minister MLA singda lagliba assembly mikhalasida mideng thamlaga kari karamba homework piramlaba khananingai oiri Panba yai ngasi ayu anganbada CM Sarvanand Sonowal amasung Minister Himanta Biswa Sarmaga loyana Guwahati gi Kamakhya Mandir da pungkhaimuk leiduna Ima Kamakhya khurumlaba matung Amit Shaha Guwahati Airport tamna Chumdring Imphal gi damak khongsanki Congress ki matamda ahumlak minister oiramlabi aduga hojikna Congress tagi tanthoroklabi amasung masana su handakta MLA famdagi resign tawkhrabi Golaghat ki MLA oirambi Ajanta Niyok amasung Lakhipur gi Congress MLA Rajdeep Gwala lagliba December gi tang 38 sagol sel numitta haunobi matungina BJP changlagani Padmayai ngarang Home Minister Amit Shahana Assam khungchat leiringai Guwahati Amingaon gi miyam gi mifamda saruk yaraba matung Amingaon PWD IB da Piyush Hazarika amasung Palab Lochan Das ka loinana Ajanta Niyok amadi Rajdeep Gwala so Amit Shahaga unakhe adubo Amit Shahana Ajanta amasung Rajdeep ta kari karamba thazaba piramliba khangbangamdri Hayengdagi Assam da COVID vaccine gi dry run horagani Panbayai India da COVID vaccine gi dry run gi damak state mari haibadi Assam Andhra Pradesh Gujarat amasung Punjab khankibane Assam gi Sonitpur amasung Nalwari district ki hospital manga khandoktuna hayeng ningthokab amasung lebapokpa nimitta COVID vaccine gi trial oina kapa horagani Assam Manipuri Mera Paibi Apunba Lop Ampal gi Inglisingani kun kulhumdoi session gi nauna khankraba executive body gi wasak lob gi thoram lubasigi head office Rongpur ngasi pangthokre thoram asida presidium member oina S Jayanti A Lily P Aruna H Babu amadi Dr KN Chana chingbana daista famki Nauna Khalaba President T.H. Sanathoi, V.P. Komalata Devi, N. Anita, Prabhavati Devi, Surjamukhi, Urirai Amadi, General Secretary N.G. Sukhesini, Assistant Secretary M. Memcha, Mala Devi, Savitri Devi, Amasung, Treasurer Oina, N. Thabalega Loinana, Miyoi Kudmathoina Saba, Central Executive Body na Wasak Lokre. Ngasi nungthila Assam Manipuri Sahitya Parishad Baskandi Branch Committee gi mifam amana TAN Memorial Academy Palarbon da pangthoktuna Social Worker NG Gaurachandra Singh na handakta lekhidabada awaba phongdokre K Vidyapati KH Gaurahari P Nimaichan Sharma N Mani Chandra Mohammad Farooq Chaudhary amasung TH Nandesorna leikidraba Gaurachandra Singh gi punsi amadi miyam gi damak mahakna pangthok piramba thodang singbu nahona naningsingduna wangangki Union Home Minister Amit Shahana Guwahati dagi ngasi nomgi khongchatta Imphal da thungdaraba matung hapta kangjaibungda pangthokiba miyamgi mifamda state asigi anoba project taret urep uyung tambaga loinana anoba project ani amana sangaduna miyamda khusinakre urep uyung tamkhiba project sing adudi Churchampur Medical College Triple IT Mantri Pukhi Mayangkhang IT SEZ Mantri Pukhi Ahum Suba Manipur Bhavan Dwarka New Delhi Sanglen Haina Mingthonba State Government Guest House Imphal State Police Headquarter Building Imphal Integrated Command and Control Center Amadi ICCC under Smart City Project Singasini Nauna Sangaduna Miyamda Khusinakiba Project Ani Aduna Thoubal Multipurpose Project Amadi Bishnupur Topul Thoubal Kasom Khulen Lambi Asini Hapta Kangzaibungda Pangthokiba Thoramasida Home Minister na State asigi Naharol Singh IT gi lamda haithui singthoiba kaya yawi haina thagatpa phongdokhi
BJP na luchingba lengaga sina state asida santi purakpa ngamle center na Manipur miyam da piba khwaidigi chawba khudol ama hairagadi Manipur miyam na matam kuinedagi tanduna lakpa ILP system prime minister na pikiba asini haina Amit Shah na haiki lalhouba sing mainstream da lakle highway sing samnaduna chawkhatpada khumang chawsile loinana Manipur da forensic science university linkatnaba MOU ama national forensic science ka sahi tawnare hainasu Amit Shah na phongdoklamki Thoram loraba matung classic grande da ching amasung tamgi tongan tongan ba civil society organization sing haibadi Kokomi UNC Kuki Inpi amadi Jeliarongi loop singasu wari sanaki Lagliba numit kharani asigi manungda final ceasefire agreement khuyek thananabagi pandamda Nagaland gi top official khutpu amana NACN K gi luchingba Nikki Sumiga hayeng December gi tang 19 da unagadori India lengak na NACN JPRN da hanana ceasefire tawnanabagi thajaba pikhrabani haina source amana hairi adubo Nikki Sumina luchingba NACN K dagi khaidorakpa faction asi Naga National Political Group NNPG da changadra natraga atopa loop amoina santi gi thoram asida saruk yagadra haibagi wafamdi lekhai tabangamdri Masigi matangda khaidorakpa faction asigi awangba thaki official amagi wafam matungina Naga miyamgi aningba apambadu ikai khumnagani hairi ningsingba yai haukiba December gi tang 19 da NACN K na ceasefire lauthokibaga loinana santi gi wari sanaba haunanabagi damak central government ka pau phaunare haikrabani Nagaland gi Assam ga tainaba khwaidigi chawba sahar Dimapur amasung New Delhi gi marakta direct flight service Indigo na launch tawkhre ngarang thangza numit passenger chamaga nifumapan puba Indigo flight ama IGI airport New Delhi dagi paraktuna Dimapur da thunglaki ahanba flight asibu traditional water cannon salute piraduna Dimapur airport ta taramna okhi Awanopugi state singi manungda hojik fawda COVID-19 gi ngasi gi oina anoba positive oibagi report lakraba state singi manungda Assam da 18 Tripura da 13 Manipur da 62 amadi Mizoram da 3 adubu Nagaland da dingasi positive oibagi report amata yaudri amadi Assam da hokiba pung 13 asida Nauna miyoi ani COVID na maramoiduna laikidabaga loinana apunba laikidabagi masing lisingama subna kuntrataret yaukre Manipur ngasi miyoi mari COVID na maramoiduna laikidabaga loinana apunba laikidabagi masing chahumga nipunipan yaukre India da ngasi goin hojik phawda anoba positive case lising 19 ga chatruk humbudra humdoi henkre India gi apunba confirm case masing crore amaga lakh ani lising taret subna humpumanga yaukre Active oriba case masingna lakh ani dasmik taret ni amadi apunba laikidabagi masingna lakh amaga lising nifu taret chamapan supna taret yaukre ngasi gi oina hojik phawda India da COVID na maramoiduna miyoi chaniga nifunipan laikidre aroibada atopa pausingda Punjab ki Lomi Singna farm law gi mayokta protest tharakliba se tha ahum surak pagaloinana Lomi Singna ningtham ulen khangduna Delhi ngam khaida leptana protest torokliba se ngasi numit 19 ni suzilakle adubo Prime Minister Modi na wari sananaba kanna taksilakhiba do yarakhibaga loinana wari sananabagi agenda mari Lomi Singna thangalakhi amadi lagliba December gi tang 18 haibadi leibak pokpa numita wari sanasi hairakre Cheragasida ngasi numidang pung taruk muktabada Delhi gi CM Arvind Kejriwal na Singhu border da chatuna Lomi Singa unakhiba sida Lomi Singda mahakna karibu insilamga doriba tambangamdri Nakalamarom da Punjab ki Lomi Singi ihawase Punjab ki khungang singi sel gi mateng na chathabani haire masida PM Kisan Yojana gi sel phawba sizinai yumthong khuding changduna sel khomi hariba selfam singa sina ihawase hinghanduna thambani haire Tan haunanabagi phi sunanabagi machine sing purak patanatana sam kaknanabagi hazam phawba loinaduna farm law lokthoktriba phawba khongpham amata haloi haiduna yumgi nupi angang phawba loinaduna lakhiba lomi sing asibu Pradhan Mantri Narendra Modi na karamna themjinba yengningai oiri Ministry of Road Transport and Highways na COVID pandemic tamideng thamlaga driving license RC amadi permission na chingba gari gi che sang singi validity mathang chahi English ngani kutma thoi gi March 13 fawba sangdok hankre
ꯄꯟꯕ ꯌꯥꯏ ꯐꯤꯠꯅꯦꯁ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯔꯃꯤꯠ, ꯂꯥꯏꯁꯦꯟꯁ, ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 38 ꯐꯥꯎꯕ ꯚꯦꯂꯤꯗꯅꯤ ꯂꯧꯅꯅꯕꯁꯨ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ngasi patnada pangthokiba national executive meeting da rajya sabha gi MP RCP Singh yetnaba yaudana Janata Dal United ki national president oina khankhre outgoing president Nitish Kumar na RCP Singh gi ming thangalakhi aduga executive committee gi member sing na proposal asibu support tawrakhi panba yai RCP Singh party asigi general secretary gi pham paibane इंग्लिसिंगनी कुनमाथोई की ओइना CBSE न लौबा बोर्ड एग्जामिनेशन की मतम था सिगी कुंथ्रामाथोइदा लाउथोकलगने महौचा सही खुदिंग की ओइना CBSE न बोर्ड एग्जाम असे फेब्रुअरी अमसों मार्च ता तौदुना लाकपने अदुगा परीक्षा की मतमना नवंबर थादा लेपने अदुबो कुमसीदी कोविड पैंडेमिक न मरमोइदुना बोर्ड एग्जाम की टाइम टेबल थेंगथरखिबने यूरोपियन यूनियन की लेबाक कयाना ngasi कोविड वैक्सीन कापा हौख्रे इटली दा नर्स अमा यूनिवर्सिटी प्रोफेसर अमा अमसुंग डॉक्टर अमा इहान हानबोइना रोम की लाजारियो स्पालांजानी हॉस्पिटल दा कोविड वैक्सीन की डोज कापखी स्पेन दना प्राइम मिनिस्टर एंड्रेस बाबिसो हानबोइना वैक्सीन कापखिबा मियोइसिंगी मनुंगदा यावखी जर्मनी ददी ngarang chahi chama supna ama surabi nupi amasu वैक्सीन कापखी असुमना हंगेरी स्लोवाकिया न चिंगबदसु कोविड की वैक्सीन कापा हौख्रे साउथ कोरिया दा अनोबा कोविड केस फंगबगी चांग वांखलकपगा लोइनना कोविड संदोरकपा थिंगननबगीदमक लागलिबा जनवरी की तांग अहुम फावबा सोशल डिस्टेंसिंग की थौरांग सांगदोकनी हाइख्रे पनबा याय क्रिसमस अमदी न्यू ईयर हॉलिडे की ओइना लेंगाकना ग्रेटर सियोल अमसुंग अतै टूरिस्ट स्पॉट्सिंग दा मी मरीदगी हेना पुनबदा अथिंगबसु थमख्रे अमदी रसिया दसु कोविड पॉजिटिव होइबगी चांग लेप्तने हेंगलकली हौगिबा पुंग कुन मरियसिदा कोविड केस नौना लिसिंग कुनिपान ग चनी मरफुमरी फंख्रे अरोइबदा ngasi तेंतकपा मरुइबा पाव खरा कांग्रेस लुचिंगबा देवव्रत साइकिया लीडर ऑफ द ऑपोजिशन की फमदगी तोकपा ताख्रे कांग्रेस की लेफम थोकपा MLA की मसिंग हंथरकपदगी महाक फमसी पाइदुना लेबा यारक्तबने उत्तर प्रदेश सागई जात खंगहनबा स्टिकर नप्पा गाड़ी सिंह सीज तौरगने सेंटर ना नन BJP स्टेट सिंह इंथोक्तुना थमी नोंगमदी इंडिया से रसिया गुमना मचेत मचेत कायबा याई हाइना शिवसेना ना हाइरख्रे शिवसेना की MP संजय रावत की लोइनवी वर्षा लागलिबा दिसंबर की तांग 19 ईदीना कौरख्रे लुपा लाख यांखई की पिथोक पिसिंदा चेनाबदगी महाक समन थारखिबने जापान दंगरांग थांग नुमित कोविड की अनोबा स्ट्रेन फंगबदगी ngमखई पुंबा सिल तौखिबगा लोइनना हयेंग निंगथौ काबा नुमितगी फॉरेनर्सिंग मपान लेबाक्तगी चंगलकपदसु अथिंगबा थमख्रे कनाडा दा कोविड की अनोबा स्ट्रेन की केस अनि फंख्रे अमदी पाकिस्तान ना डैनियल पर्ल की मिहाटपा थादोकलोय हाइरख्रे ngasi ge nadia rambai news guwahati da manipuri paw sandok chaba matang solution jabaga loinana tabiriba singbo amka suhanna khurumjari